Khomsari, SKTV News po yung beri bapum namak po luching bina taram nokchari ahan bada maroy mapaw. Nambol Saval gi thodok Manipur gi Governor amadi Speaker na akan mamong da kandem tawrakli. Nambol Saval laikai gi miyam na wakat mifam jathakri. Amasong Hawal District ki Khangabok Talaiba ngagi farm yauna low pari lising amarom handaki chaw na maram oiduna ising thumjinduna fawlokpa fanglaroi drami painari. Hauzik pau sandung na pizari. Ngarang Bisnupur District ki Nambol Saval Laikai da Assam Rifles ki convoy da sakhangdaba khulai paiba sing na ambush tawduna misi mina yawhan ki bathodok kaidong nungda tumina leithokloi chenaba sing chapchapa paupum pigani haina Manipur ki Governor Ajay Kumar Vala na phongdorakli. Ngarang gi thodok adu da Assam Rifles ki personal ani laikhidaba madi mangana asokaban nangkibabo condemn tawrakli. Governor ki social media post amada thagalakkiba post amada personal sing adu mathau tawringaida lebak asi thawai katkibani makoi gi mafam da wangba thaktai kai khumnabu lakki loinana ngarang gi thodok adu da sokpan nangkiba personal su athuba matamda fagalakpa oirsno haina thoniki Manipura santi purakna bamadi tangdu leitaba purakna ba hotnariba asi mapum fa na ngakna ba ngarang thodok asibu tamthiba mawongda chatharamba sing asi thawong yengduna khangduna leiroi haina palakle Amaromda Manipur Legislative Assembly Speaker T.A. Saitabratana Nambol Saval gi thodokpu pangdaba thawong ni haina condemn tawrakle Manipur irang asidagi santi hanjilakna bakana hotnariba matam asida asigumba hingsa gi thawong asina santi gi khongthang asi thugaiba pamba singi thawong ni haina phongdorakle Ngarang numidang tidim lambi paringda Bisnupur District ki manungchana Nambol Police Station akonba Saval Laikai da sakhangdaba singna Assam Rifles ta ambush tawbada siyanaba oirangani chingnaba Maruti van ama security force na phangmangam khrei police tagi phangma paw ki matungina ngarang gi thodok adugi matung Saval Laikai yauna chingnaba akoiba mafam singda paksana operation chatharakibani Operation adu dangasi ayuk Imphal West District ki manungchana Wangoi Police Station akonba mutum yangbidagi registration number MN01W6624 oiba ngarangi ambush adu da sakhangdaba singna siyanaba oirangani chingnaba Maruti van adu phangmangam kibani hairi Thaudo adu ki matangda police na makhatana thizinbagi thabak chathari Tidim lambi paringda Bisnupur District ki Nambol Police Station akonba Saval Laikai da sakhangdaba singna ambush tawduna Assam Rifles personal ani hatkiba madi mangana asokpan nangan kiba tawdokpo yaningdaba phongdoktuna ngasi Nambol Saval Laikai da maikai edonggi miyamna wakat mifam phamduna khongjang changsinkrei Wakat mifam pamlaba matung khongjang loisingna pendabagi kholau lauduna Nambol Saval Laikai dagi Nambol Kaithil fawba khongchat amasu chatlaba matung Nambol Saval Laikai da muk halakki Changsin kiba khongjang aduga mari leinana Nambol Saval Laikai apunba maira paibigi President L Sorojini na phongdorakkibada Nambol Saval Laikai asi Leitalaira imungna yamba lambigi nakyata mafam mari thokna khundaba lamdamni mising yamna khundaba mafamda asing mathodok thokliba sida micham miyam asoengam yawramlabadi kanagi maral oigadoribano matungda asing mathodu asi amuhana thokhanbiganu amadi miyamda aki akhang pokhanbiganu haiki Ngarang September gi tang 18 numit asida aikhogi Nambol Saval Laikai da Thokiba aki tujunglaba thawdo ado yamna laibak thiningai oiba thawdo amani laikai asida karigumba numidangi pung 5 ga minute nifu habese laitalaira kayagi thabak surura nomuraga halaglaga ensang napi leiba chengcha wanbagi matamni matamdu da dugumba thabak thoonba habese Nambol Saval Laikai mara paibi apunba lukki maigai dagi madu yamna Warau jaba ma dipin da banungai taba phauningai oi lai su tawdna lairiba mayam ama magi mane ma di maku mapangan sondana ana layeng dana seba tawdna lairiba mayam adu thadokuna aikoi nupi gaina mara paibini haiduna mataw karamna sorokta tholakadoribano masi puna makse thabak pangthok piramiba isa isu sangsan mayam aduna amukta wakhan khandabiu aduga mirak tinba nupi angang singi marakta di aki akhang tujungba pokpaje matungda di sungthok mak tawbiganu Bisnupur District ki manungchanba Nambol Saval Laikai tidim lambida thauduna lakpa kunthrom lesuba Assam Rifles ki convoy dangarang numidang pung 3 tabada sakhangdaba khulai paiba singna nongmai kapnaduna misi mina thokiba thodok yaningde matungda mirakta nongmai kapsinbiganu haina
Nambol Kaitil the Wakat Mifam Chatakre, Wakat Mifam Aduda, Micha Mia Marakta no make up Yaninde, Mia Marakta no make up Nabigan Haina Taba, Plakat Kia Susizina Wakat Mifam the Sarugya Kibi, Imam and a Fondura Kibada, Miam Tinbi Mafamda, no make up to na Asokapan Missimina Topa Todo, Topa Yaninde, Matunga Tobigano Haiki. Ngarang tang taramapan pung mga makhaida nambon saba lakaida thokiba thodok to akhoi tuki matik akhoi thamoi sone nungaite mi mrakte nomai kapsan ba haibase akhoi swai yaningde Thawal district ki Khangabuk talaiba ngagi farm yauna lopari lising amarom handaki chauna maram oiduna ising thumjinduna fawlokpa phanglaroi trahaina lombi sing mipainari Khangabuk ki Thawal angangbi canal gi lambi paring kiam Santhabung Kunja Taba Lambi Asigi, Salam Local Hairaga Kangnava Asigi Akoibada, Ikupatagi, Kangabok Ka Kundon Fawbada Leva, Low Amasung, Ngagi Farm Sing Yauna, Low Pari, Lissing Amarom, Ising na Tumjinduna Labadagi, Fawlok Bayaroi Trahaina, Low Missing Mipainare. Universal Farmers Organization Kangabuki Secretary Moirang Them Munal Singna Hiramasigi Matang the Fongdora Kibada, Ikupat Amadi Karung Patka, Tainavada, Kangabuki Longmi Singi. Matenga loina sathok sasin gidamak lambi semjinduna mamangda su kayar khana lengakta ahenba meeting changbina wa haijar pasu hojik fawbada mating phangba leitri law unana bo hona bada su khudong chada ba mayok nariba singa sigi yenglaga lawmi singi chapsa ba mating pibina wa lenga ki pukning chingsinki lawmi amana fongdorak pada hauki ba chahi khara sida ikupat amadi kharung pat ka tainawa arong turel dagi fit lising amaga amagi lambi paringda ringban sing Ising pathaduna, Jensen Lakpadagi, Kusem ising its out tokuna, Nasi Lofam Singasi, Ising Tumzilakibani, Hause Amuknauna, Fauhun Banatraga, Lingbagi, Oitopaki Wang Madalere, Kangoboki Oinadi, Hause Hosik Maruina, Tenta, Kaifa, Kong Maka, Bihu, Kalkong Nachingmagi, Lofam Singasi, Longmi Singi, Awaba Sing, Biraga Tumkoina, Chanabayaba, Tabak Paikat Piuhaina, Marilena ba Authority Meeting, Chingsilakle. Hanak Ikang Kangodana, Kangoboki. ख्वाइदगी इनकम यामना लाफम ओइरिबा लोकल सिंग खांबु खुंदोंदगी होरगा इको फावगे मनुंगदा लेरिबा लौसिंग असि हनकी सिंग इचाउसिना लोइना थुमजिन गिदुना अयाम बसरुक अखोइगी थरोदा अमदे लंगचाकता इसिंगसिना लोइन लुखरे मातोंदा फौ खरा खरा उरिबसि खक्तनी असुम हाइना सही अमनी सि सुम सुम सोगलकपसिना मरम ओइरगा लौमी अखोइगी यामना चावबा खुदोंग चादबा अवाबा हाइबदो ओइरे मसिगे प्रॉब्लम से सॉल्व तौनबा सिनबिना बाहादुर लेंगाकता हन्ना नलुक ना हाइजरी हौजिक अखोइ खांबोकी खा खुंदोल हरिबा सिगी युम कई फाउ थुमनुना हौजिक सि लौसी हंदकी लौसी सो लोकपा यारोइदोबगी फिबम अमा याम चावनो उरे अदुना मरम ओरकांदा हरिबा इको पाटकी लंबी असे मसिन मरम ओरबा कांदा तेंथा तु खांबोक हाइदना लमदाइनबा मते खरसिदा इसिंगसि पाथाबदगिनी असिगी इसिंग पाथरकसिन मरम ओर खांबोकी लौकोनजि सही मंगा मुक्सि सुपान पांद्रबनिना मरी लेरबा ऑथोरिटी सिंगना यारगदि मियेंग अमतंग चंगा हारिबा मफम मसि कदाइनो करिनो हाइनो अमतंग खनबि हन्निंगे NEP 2020 the Yumfom Moiba 4-year undergraduate program FYUP 2025 ki matangda noba curriculum singi nongmagi oiba sensitization program amangasi classic grandigi Imperial Hall the Pangtokre Directorate of University and Higher Education asin kiba thoramaduda Higher Technical Education ki Commissioner Ningthosam Geoffrey Manipur University School of Human Environmental Science ki Din Professor S. Divon Kumar University and Higher Education ki Director Laishram Radhakanta Madi tongan ba college sing nagi lak poza sing na sarugaki thormaduda mari leina ba Commissioner Ningthosam Geoffrey na fungdora kibda New Education Policy asi chahi kuntharong ki mamang da chatna duna lakre masida matam masigi leiriba education da asiga chanarak tabana tongan ba challenge kaya mayoknari mahiroi sing na lairik tamli hairaga thabak changbada yarak taba kaya asi khunai asiga chanarak tabagi maram ma oiri lairik tamba sina ma khaki khanbanate mahiroi sing da masada yauzariba talent sing khangdoktuna makhoibu makhongdagi hauna sembiraga mapum phaba education system ohengadabani pumnamak asibu khangdokpiraga hena mapum phaba ma semgat minabada oza singna puna hotna minaba mathau tai haina fongdoki students community da education purpose ultimately mioi du sa ta du saki mapung pha ba awesome wa complete individual ma mo yauje the talent ma ki ahi ba hairak ya ba whatever mutu environment pp ni hairaka mutu makong song ni hairaka fully mutu develop kamu bagi system du education system nice paugi marak thana term break matang nominasi
SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki kuthangda mapangal kalava connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsu yawbiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani ब्रेक मतुंग मयाम तराम नौचरी मखता पाउ पिजरी जेनिम्स लाक्लिबा तांग कुलहुम दोइदगी मपुम फाना थबक खौरगनी हाइना जेनिम्स की मेडिकल सुपरिटेंडेंट डॉक्टर के एस लोकेशन फोंदोखरे जेनिम्स की वार्ड लैबोरेटरी मदियातै सिंगना थुमजिन खिबना मफम सिंग स्टाफ सिंगना सिट सिंग की थबक अकन मोंगदा चथरी SKTV ने येंगसिलुबा मतमदा जेनिम्स की मेडिकल सुपरिटेंडेंट डॉक्टर के एस लोकेशन अमदी स्टाफ सिंग लोइना इसिंग थुमजिलम वार्ड लैबोरेटरी अमदी पेशेंट केयर सर्विस सेंटर सिंग सितोक सेंगदोक लम्बा थेंगनरखी मेडिकल सुपरिटेंडेंट डॉक्टर के एस लोकेशन फोंदोरखिबदा हंदगी चाव असि इरै ओइना अमोट अकाय यावना चेंसिलकपनते इसिंग असि मोंखलक्तुना थुमजिलकपनी मरम अदुना लैरिबा जेनिम्स की मैन पावर खक्सिनदुना सिट सेंगबगी थबक अकन मोंगदा चथरी हाइकी लोइना लाक्लिबा तांग कुलहुमदोइदगी इमरजेंसी रूटीन OPD यावना मपुम फाना थबक हौरगनी हाइनसु माकना मखा ताकी पुंसी कैथल वुमेन Vendor Association लिंखत की बचाही कुंठानी पान सुरक्पगी फाउंडेशन दी थोरम पांगथोखरई पुंसी कैथल सेमजिन बिननबा मरी लेनबा सिंगी पुकनिंग चिंगसिलखली मणिपुर प्रेस क्लब की लोकताक हॉल दा पांगथोकबा थोरम अदुदा इम्फाल म्युनिसिपल कॉर्पोरेशन की केयरटेकर काउंसलर सुजाता पामई एसोसिएशन असि की प्रेसिडेंट चोंगथाम सोमोना लई ममबदी इम्फाल वेस्ट के रिटायर्ड डेप्यूटी रजिस्ट्रार nganगोम वैगवती न चिंगबना मरुइबा मियोइसिंग ओइना सरुक्याखी थौरंग मरी लेना पुंसी कैथल वुमेन वेंडर एसोसिएशन की जनरल सेक्रेटरी तयनजम रीताना पौमी सिंह हाइकिबदा पुंसी कैथल ngasi फाउबदा लेंगाक न मीटिंग चंगबीदना लेरी दाम्बुर खंदुना ngasi फाउबा इमुंग मनुंग पुनना बवाना कैथल फमली बसिंग लेबाकी थौदोक वाथोक सिंगदसु सरुक यादुना लाकली अथुबा मतमदा लेंगाक न मीटिंग चंगदुना मतम कुइनदगी तारपोलिन खंदुना फमलीबा कैथल असि तिन कुपिनना बमाकी माइकेदगी मखाताना अपील तौखी हौजी ओइरिबा फिबमसिदा अखोइनसु सरकारदे याम कन्ना हाइजरुबदा लाने अदगी लाइक मफम मणिपुर थोइबा अवा अना मयाम सिगी मरक्सिदा खोइजु कन्ना हाइबसु ngamjadaba aduga अखोइना हाइबदसु ताबीगदरा ताबीरोदा हाइबसु अकीबसु लैबा aduna siguma mayam asina maram oiraga akhoi yamna ware nungju sa khangbada yaragadi sangongtang onthokpira nusibiduna akhoi bangtang mit mai pangwa haibado oihariu सेवा पगवाड़ा 2025 का मरी लेना पोरमपाता लेवा जेनिम्स की ब्लड सेंटर न सिंधुना पौमाई नगा सिदौमाई मी इम्फाल का कुशमनदुना वॉलंटरी ब्लड डोनेशन कैम्प अमा पांगथोखरे स्टेट ब्लड ट्रांसफ्यूजन काउंसिल न स्पॉन्सर तौदुना पांगथोखिबा ब्लड डोनेशन कैम्प अदुगा मांगोइना अवेयरनेस कैंपेन अमा पांगथोखि गिव ब्लड गिव होप टुगेदर वी सेव लाइव्स हाइबी हिरम द पांगथोकपा ब्लड डोनेशन कैम्प असिगा मरी लेना पौमाई ट्राइब की स्टूडेंट्स ऑर्गेनाइजेशन की बॉडी अमा ओइरिबा पौमाई नगा टीसी दौमाई मी इम्फाल की प्रेसिडेंट रोखुदी न हाइखिबदा ngasi ब्लड डोनेशन कैम्प असिदा माइरोई लुप असिगी चौराकपा डोनर कुंथ्राना पीनना पांदम थमले पीबगी तंगाई फदब कया असि मियामदा अवेयरनेस पीबोइना ब्लड कैम्प असिदा सरुक याबने लोइना पीबना डोनर अदुगी हक्सांग हानदगी हेना फगलकपा पीबगी कानबसिंग मियामदा खंगहन्ननबा ब्लड कैम्प असि पांगथोकपनि हाइना मखाताकी It is important that by donating bloods, which we also give awareness to different communities, and also by donating bloods, it reduces our health risks and also improve our health condition. Rotary Club of Polocity Imphal RCPCI amadi Manipur Club ani na puna sinduna Imphal District ki Khawai Soi Dalaiwa Bavina Specialty Hospital dangasi blood donation camp ama pangthokre donor yankairom na EP duna pangthokiba blood donation camp aduga mari leina na wangkai AC gi MLA loina na Manipur Club ki President Thangzam Arun Kumar na hai
Tongan tonganba sinfam kayada leiba oiragasu wakal manaba singna punsinduna semba Rotary Club amadi Maniwood ki members singa punna pangthokliba kem masi maruina miyamda igi awatpa lehendanabani kem masi chahi khudingi pangthoktona lakli amadi miyamna saruk yaduna hena mai pakhansi haiki आगे ले जाबा तबक तोरम कर थादो कांदा मियाम की सेवा तो भाई ने कोई चाहिए मतलब प्रोजेक्ट मयाम काम तो प्रोजेक्ट सिंगी मनुंगा सम पलदा एनवायरनमेंट का मरी लेन प्रोजेक्ट मेडिकल का मरी लेन प्रोजेक्ट दुगा अवा डिजास्टर का मरी लेन प्रोजेक्ट मयाम म कोई मतलब सिने जो ब्लड डोनेशन कैंप सु कोई सिंगो प्रोजेक्ट सु या मरुइबा प्रोजेक्ट मनी रोटरी क्लब की ना ngasi chahi mada dum chahi kuding koi dum pangthok se ngasi blood donation ki dum project se ko pangthok chari se ada masida ngasi kam nungai jab se film प्रतिनिधि lai bi boni mutki members sing chu yobi ra kan duga koi ki po koi ki rotary club ki members sing chu yobi ra kan da koi ki blood donation se du mate mi kontra ni phugi matak ta ko donate taujai Lamdam asibu tangdu leitana na mathongni baga loiduna thoklibi irang asida leikidraba athoba thobi singi mafamda langbal haitha leitha tambagi thoram ngasi nongpok ningthau apan thoibi ultrasanglen masha amadi nongpok ningthau apan thoibi trustna punasinduna thobal nongpok ching power house manakta leiba ibudo event da wanigi kubamda pangthokrei Thormaduda Maikai Kyadagi Mio Kyana Ibudo event onigi mafamda Lebak Marat Chetna Bani Zavagaloina Laikirava Toba Tobi singing mafamda Langbal Haitha Leitha Taminake Nongpok Ningto Apan Thubi Trustki Cultural Organizing Secretary Ratan Lesang Them na Fongdo Kibada Lisingani Kulum Dogimi Ohumdagi Tolaklibi Rangasina Maram Oiraga Iraicha Kyagi Punsi Bikamna Cray Makogi Tawaina Mapui Manakte in the Chikna Lazana Vigitama Haitha Leithagi Thormasi Pang Topani Haiki Ngasi Langbangi kumapani panba yai faraba koro numit hangje numit asida nongpok ningthau apan thoibi utra sanglen thawalna sinja langjaduna mamangi sahi 2023 dagina thokhiba awa ana ta khraba thawai kaya dugi mafamda nongpok ningthau apan thoibi utra sanglen thawbana hailang leirang kachaduna mapugi khuyada ingna sikna lainabagi pandam makhada ngasi hairiba thoram asi pangthok sabani Universal Friendship Organization UFO na chahili sangsina chatharakpa Holy Feast ki thoram manung chana maitei khoi gi layoi khrabai pai pu singi mafamda langmanchara haikat lekat tamgi thoram ngasi haipok chingda leiba haipok ningthogi khubamda pangthokrei hairiba thoram aduda UFO gi General Secretary Singh Commander Singh Instructor Singh amadi Manipur manung amadi mapana leiba UFO gi member kayana sarugyaki ngasi gi thoram adu kamari leindana UFO gi General Secretary Home Laishram Loyumbana fongdurakibada haipok dingthogi khubam asira pangthokliba thoram asigi maramda maitai khoi gi layoi khrabai pai pu singdi singbu ningsingladuna makhoi gi damak UFO na chahili sangsinna langban thana lakpa kumsi kumkaudana langban gi kunga mapani panba numit khudingi chatharakpagi saruk amo oina ngasi su UFO na langban chara tamba madi haikat lekat tambagi thoram asi pangthoklibani haiki Mafam sida haibong thawi pagi da pangthok chariba thawamasi langban chara haikat lekat tamba haibadi ekoi metri bak tagi hau khraba ipa ipu jagu sing mafam da ekona langban thana lapada kumsi kumkaw gana sahi gi oina risang sina chatharakpa langban gi kunga mapani panba numit asida ekoi haibong thawi mafam da langban chara haisoi tambagi thawamasi pangthok chabani masida ekoi UFO gi member sing group sing sa kaya na lingbi ratuna koi charata masi mapung phana pangthok ne na yam thamle Manipur Table Tennis Association MTTA gi meeting makha the District Table Tennis Association Imphal isna sinduna October amadagi manga fauba kunthratare laksuba District Inter Club amadi State Open Ranking Table Tennis Championship lisingani kun manga pangthok lagani hari DTTA Imphal iski Secretary Ningthauzam Priyovartana khudik piduna ngasi thadorokpa chirol amada Table Tennis Championship asi DM University manakta leba indoor stadium da pangthokani
Championship asida Bisnupur, Imphal East, Imphal West, Thobal, Kakching, Urkhul, Chandel, Juribam, Senapati, Tamenglong, None Loinana Principal AZ Manipur, Manipur Police Sports Club amasung Manipur Veteran Table Tennis Association singdagi lakpa nupa amadi nupi sanari singna saruk yakani. Saruk yaningba singna entry form tha asigi tangkun mangagi nungthilgi pung ahum fawbagi mamangda thazilakadabani. Hena akupa Marol District Table Tennis Association Imphal Iski Secretary dagi khanglaba yakani haidi. Aroibada Mariba Pausing Amukana Pizari. Nambol Saval gi thogok Manipur gi Governor amadi Speaker na kan mamong na condemn tawrakli Nambol Saval laikai gi miyam na wakat bifam jathakre. Amasong Thobal District ki Khangabok ta leiba ngagi farm yaw na lopari lising amarom hanaki chaw na maram oiduna ising na thumjinuna pawlok pa phanglaroi drami painari. Matang asda bulletin solution jari Manipur miyam gi punsida khwaidagi hena maroiba state asigi lebak asigi madi malemgi pausing hitamang SKTV News bu meeting ta dun lebiu kurumjari.